Arambai News Guwahati da Manipuri Pao tabari basingbu ihan hanbo maktada chingangbam Suzitrani na kurumjari. Hojing asigi samlapa Manipuri Pao sing lobirasi. Assam da langliba megi tang ani da mikhal gi phol lauthokadori bani. Covid ki asu kalaba matam masida su adumak mikhal gi manin loiba naidri. Guwahati gi manak nakna Sonapur gi Disang Resort ta BJP gi horse trading ki badagi Covid ki asu kalaba lanjang maraksida nungaina leithokliba Congress ki mirep sing ngasidi micham miyam gi michai amadi miwa maisa takhre. Resort thadok nakre. Masana masada thazaba leitaba amadi party da commitment watpadagi masana masabu thaidokuna leinaribani. Covid ki asu kallaba maisa magi kendra gi micham yamna khangliba asida makhoisu saruk yaminagadaba amadi mateng pibigadaba matamasida asumna nungaina leithokliba asida mamaidadi miyam gi luchingba ni khalliba sariba singasi matomta ikaijarakre. Panbayai haukiba April gi tang kuni thoidagi Disang Resort ta Congress mirep humbudra manga yariktuna leraklibani. Alvana kidnap tawkhibadagi kanduna purakraba ONGC gi official ani Mohini Mohan Gogoi amasung Alkes Saikya Nazirada laiba ONGC gi guest house ta purakrabagi matung makhoigi imungi miyoisingda ngasi khusinakre. Makhoina matau karamna wana lelakhibage habadu paumisingda phongdorakhi adubu makhoigi maraktagi thiba phangdaduna lairiba Ritul Saikya gi likhundi makhoi ani amata khangde hairakhi. Tasengna di guest house ta makhoi anina paumisingda phongdokhiba sing adu lengak amasung ONGC authority ga tanaraba matungda phongdokhiba wahisingni haina thajanari. Makhoi ani ONGC gi manungda pushinkhiba matamda main gate lonsinduna paumisingsu changhankhide. Thiba phangdriba Ritul Saikya gi likhun makhoi ani lengak amasung ONGC tana khangadabane. Nakalamaromda Alfana makhoi gi khutta leitre hariba sina kayamuk yamna sengliba security ka kapnabada leikhidaba thoklabasu madugi dai Alfana su saruk kharadi lawpham thoktabra wahang kaya hangnarakli. Jaragasida Alpha gi Finance Secretary Major General Jibon Moran alias Jibon Assam Alpha dagi pothakre. Haksang yamna ngamlaktabadagi makhatana layengnabugidamak mahakpu Alpha dagi pothahanbani haina Alpha gi President Avijit Assamna phongdorakhi. Kako pathardagi Jibon Moran ingisingamaga chamapan marfu marida Alpha changhibani. Covid ki kiningai urakliba phiba masida Assam gi oina khajiktang nungaiba pau amana Guwahati gi manak nakna Palasbari gi Sun Pharma Company da Remdesivir injection saba hauragani. Ngasi Minister Himanta Biswa Sarma na Palasbari da chatuna company asigi official singa phaminaduna wari sanarba matung company asina ngasimag Remdesivir injection lising tara puthokani aduga thamada Remdesivir lakh ahumga lising humpu puthokani masina awang nungpoki state singda Covid anaba layengba mathau taba Remdesivir injection gi award pakaya mentionba ngamlagani amasung masi Assam gi oina amukka hena mateng oigani hainasu minister asina paumisingda phongdorakhi. Hojikti Covid vaccine kapnanabagidambak registration tawdaba yararoi. Lagliba megi tang amadagi vaccination center da chatuna registration tawbagi mathau tararoi. Online da COWIN habadi COWIN amasung Arogya Setu gi khuthangda registration tawgadabani. Mayaya Assam gi Darang district ki manung chana Sipazhar gi Hazrika Parada luhongba amada yaurubadagi punna miyoi kuntramanga Covid positive oirakre. Luhongbada yaukhiba miyoi khudingma Covid test tawnanaba administration na haikhibaga loinana Hazrika Para sanitize tawnanaba haikre. Jairagasida Majuli gi Niki Nikhwa khundasu miyoi kuntramanga Covid positive oikre. Angang amakha Covid positive oirakpadagi punna miyoi chama supna taret test tawbada kuntramanga si positive oiba thengnarakibani. Oza ahaiba mangol sing laikidabagi awaba ngasisu phongdokpa loiba naidri. Singerbon Development Association, Mutum Laikai Youth Club, Educational Youth Club, Singerbon Football Academy, amasung Mayra Loop Singerbon na punna haukiba April gi tang kuni thoida laikidraba oza ahaiba mangol singi awaba phongdokpagi mifam ama PK College Singerbon da pangthokre. Usam chawbana mifam mapu aduga yumna mani Moirang Mayum Ibungo Guru Mayum Narahari Sarma, Chankra Mayum Mohan Singh, amasung Arambai Ngangbi Devina, Daisa Famki. Yunam Nadia Chana, Wahugdok Piraba Matung, Ozagi Punsi, amasung Mahaki Maramda, Kaisam Biren, Kaisam Champalal, Potsangbam Rajendra, Tokchom Nalini, Potsangbam Raj Bihari, amasung Daisa Famki Basingna, Wanganki.
ꯏꯪ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯀꯨꯟꯊ꯭ꯔꯥ ꯇꯔꯦꯠꯇ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏꯗ ꯄꯣꯛꯈꯤꯕ ꯑꯣꯖꯥ ꯑꯁꯤꯅ ꯏꯪ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯍꯨꯝꯐꯨꯅꯤꯊꯣꯏꯗ ꯁꯤꯡꯉꯦꯔꯕꯣꯟ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯔꯛꯄꯗꯒꯤ ꯍꯧꯅ ꯁꯤꯡꯉꯦꯔꯕꯣꯟꯗ ꯑꯗꯨꯃꯛ ꯌꯨꯝ ꯂꯤꯡꯗꯨꯅ ꯂꯩꯔꯛꯈꯤ ꯏꯪ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯍꯨꯝꯐꯨꯇꯔꯨꯛꯇꯒꯤ ꯏꯪ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯃꯔꯐꯨꯇꯔꯥꯃꯥꯄꯟ ꯐꯥꯎꯕ ꯆꯍꯤ ꯀꯨꯟꯊ꯭ꯔꯥꯍꯨꯝꯗꯣꯏ ꯂꯤꯁꯥꯡ ꯁꯤꯠꯅ ꯍꯦꯗ ꯃꯥꯁꯇꯔ ꯑꯣꯏꯅ ꯊꯕꯛ ꯄꯨꯕꯤꯔꯝꯃꯤ ꯑꯣꯖꯥ ꯑꯁꯤ ꯁꯤꯔꯣꯏ ꯂꯤꯂꯤ ꯔꯥꯖꯃꯅꯤ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗꯁꯨ ꯆꯍꯤ 9ꯔꯣꯝ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯅ ꯄꯨꯔꯝꯃꯤ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯂꯨꯞꯄ ꯑꯃꯁꯨꯡ ꯐꯖꯕ ꯕꯦꯚꯥꯔꯒꯤꯗꯃꯛ ꯈ꯭ꯋꯥꯏꯅ ꯁꯣꯟꯅꯔꯤꯕꯅꯤ ꯑꯣꯖꯥ ꯑꯁꯤꯒꯤ ꯑꯠꯃꯥ ꯁꯥꯟꯇꯤꯒꯤꯗꯃꯛ ꯇꯥꯏꯕꯪ ꯃꯄꯨꯗꯁꯨ ꯊꯧꯅꯤꯖꯈꯤ ꯑꯃꯗꯤ ꯑꯣꯖꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯁꯨ ꯎꯅꯗꯨꯅ ꯏꯃꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯀꯧꯕ꯭ꯔꯨ ꯂꯥꯏꯐꯝꯗ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯥꯏꯐꯝꯒꯤ ꯑꯀꯣꯏꯕꯗ ꯃꯈꯜ ꯀꯌꯥꯒꯤ ꯎ ꯄꯥꯝꯕꯤ ꯊꯥꯔꯨꯅꯕꯒꯤꯗꯃꯛ ꯑꯃꯨꯀꯣ ꯑꯃꯁꯨꯡ ꯃꯍꯧꯁꯥ ꯀꯟꯕ ꯂꯨꯞꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯅꯨꯄꯥ ꯅꯨꯄꯤ 500ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯕ ꯈꯣꯡꯆꯠ ꯑꯃ ꯉꯁꯤ ꯑꯌꯨꯛ ꯂꯝꯊꯥꯈ꯭ꯔꯦ ꯈꯣꯡꯆꯠ ꯑꯁꯤ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯟꯗꯣ ꯂꯨꯋꯥꯡꯅ ꯂꯝꯊꯥꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯧꯕꯥꯜꯒꯤ ꯍꯩꯔꯣꯛ ꯀꯩꯊꯦꯜꯗ ꯂꯩꯕ ꯗꯤ ꯁꯣꯁꯤꯌꯦꯜ ꯀꯜꯆꯔꯦꯜ ꯏꯗꯨꯀꯦꯁꯟ ꯑꯦꯟड ꯁ꯭ꯄꯣꯔꯠꯁ ꯗꯦꯕꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯊꯧꯃꯤ 19ꯁꯨ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯟꯗ ꯎ ꯆꯥꯔꯥꯁꯤꯡ ꯊꯥꯅꯅꯕ ꯈꯣꯡꯁꯥꯟꯈ꯭ꯔꯦ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯍꯨꯌꯦꯟ ꯂꯥꯂꯣꯡ ꯂꯨꯞꯀꯤ ꯊꯧꯃꯤ 95ꯁꯨ ꯂꯥꯏꯐꯝꯂꯦꯟꯒꯤꯗꯃꯛ ꯂꯨꯞꯀꯤ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯑꯣꯀ꯭ꯔꯝ ꯃꯪꯂꯦꯝ ꯃꯩꯇꯩꯅ ꯂꯨꯆꯤꯡꯗꯨꯅ ꯉꯁꯤ ꯑꯌꯨꯛ ꯈꯣꯡꯁꯥꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯣꯏꯔꯥꯡꯒꯤ ꯂꯩꯁꯦꯝ ꯈꯨꯟꯁꯦꯝꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯣꯏꯔꯥꯡ ꯂꯩꯀꯣꯏꯕꯨꯡ ꯑꯃꯗꯤ ꯃꯣꯏꯔꯥꯡ ꯀꯪꯂꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯅꯤ ꯑꯁꯤ ꯀꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏꯐꯗꯕ ꯊꯧꯗꯥꯡꯅꯤ ꯍꯥꯏꯅ ꯃꯣꯏꯔꯥꯡ ꯂꯩꯀꯣꯏꯕꯨꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯂꯩꯀꯣꯏ ꯄꯨꯈ꯭ꯔꯤ ꯁ꯭ꯇꯦꯠ ꯄꯨꯈ꯭ꯔꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯟड ꯗꯦꯕꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯦ ꯃꯣꯍꯟ ꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤ ꯖꯦꯅꯤꯝꯁꯇ ꯄ꯭ꯔꯦꯁꯔ ꯁ꯭ꯋꯤꯡ ꯑꯦꯕꯖꯣꯔꯞꯁꯟ PSA ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟ ꯁꯪꯒꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯊꯪ ꯅꯨꯃꯤꯠ 6-7 ꯑꯁꯤꯗ ꯁꯪꯒꯥꯒꯗꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯅ ꯅꯣꯡꯃꯗ ꯁꯤꯂꯤꯟꯗꯔ 50ꯒ ꯂꯣꯏꯅꯅ ꯋꯥꯔꯗꯁꯤꯡꯗ ꯄꯥꯏꯞꯂꯥꯏꯟ ꯁꯄ꯭ꯂꯥꯏ ꯄꯤꯅꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ CM N ꯕꯤꯔꯦꯟꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇ꯭ꯋꯤꯠ ꯇꯧꯔꯛꯈ꯭ꯔꯦ ngasi Jiribamgi mafam kharadagi report khomluraga halakpada Jiri police ki commando team amagi police personnel amana yamnamak nungsi heitana nupi reporter Sagapam Rosimala Devi General Secretary All Jiribam Working Journalist Union cum ISTB correspondent Jiribamgi mathakta khut tharakhibagi thawongbo union asina hakchina condemn tawbaga loinana makha tana yanaba ama puraktriba fawba Jiribamgi oina pauche phonglaroi amadi police personnel asi matik chaba chirak pinana akan badabi taurakre South Central Mizoram gi manung chana laiba district headquarter Lunglei Sahar gi chidai da laiba umang singda ngarang thangza numit tagi paktakna lanmei chakpa horakhi lanmei asi Longtlai district tamna yamnamak yangna sandorakle Longtlai Buklang South ta yamdrabda yum 19 ut onkhre Khunja Singh Pangal amata thoktabadagi masa masa hingaunaba chenthoknaraktuna changjafam lawduna leinari Jum cultivation habadi shifting cultivation namaram oraga lanmei chakpa horakribra hainesu chingnaba kaya leirabasu karamna horakribano haibagi chapchaba tangdangba maramdi hokjuk phawba khangba ngamdri adubo Lunglei district authority amasung firefighters na makhoigi ngamjaba puthokduna lanmei chaklibasi muthanaba hotnarakhi maral mathum tumna chakhiba sing adubu asum yengduna leiba ngamlaktabadagi mai muthanaba hotnaraba kayasu asokapan nangbada yawnari nakalamromda Indian Air Force na Bambi bucket yawba MI 17V5 helicopter ani sinaduna mai muthatnabasu kanna hotnari adubo asigumlaba covid ki awaba mayuk neringai marak asida mafam asigi micham miyam lanmei chakpagi maichak maisa ahing nungthil naidana hojiksu mayuk nari khangbatari ngasi leibag asigi Prime Minister Narendra Modi na tha khudingi AIR amadi Durdarshan ki khuthangda leibag asigi miyamda piba mahaki man ki baat ki warolda frontline worker wariba doctor paramedical nurse amadi ambulance ki gari thoriba singna loriba thodang asibu yamnamak thagatkre miyamna matam pnamakta dawai bhi karai bhi haibasi kawroidabani su haiki Handak marag India da oxygen gi achoba awat pa kya state kya da mayok narakliba sida angam ba mateng pangnaraduna Indian Navy gi oxygen express mission gi makhada Kochi da base oiba INS Sardana mathau taba medical supply sing Union Territory of Lakshadweep ki capital Guwahati da ngasi transfer tawkhre masida oxygen cylinder 35 RADT kits PPE kits masks amadi covid pandemic ki atai potlam kya su yauri
asida sunatana Indian Railways na su liquid oxygen ton chamaga nifu hena pung kunmari gi manungda mafam kaya da yohalagani tanker mapan gi manungda ngasi numidang Lucknow da tanker manga thunglagani aduga atai container marina Bokaro Jharkhand gi hayeng ayuk Lucknow da thunglagani Cheragasida steel sector company singsu ngarang liquid medical oxygen ton lising ohumga chamri humbudra puthoki asumna steel plant singna oxygen cylinder sing handuna state kayagi hospital kayada leptana supply tawri Laingak nanga sidi covid positive oiba mioi khudimak hospitalization tawgi mathau tade sengdorakre asymptomatic amasung mild case singdi yum-yumda layengba yai hairaklibane nakalamaromda AIMS Delhi gi maikaidagi covid case marphudagina marphumangadi oxygen amasung remdesivir gi mathau tade su hairakli maramaduna oxygen amasung remdesivir gi damak mipainari basi chumde layong hek utpaga doctor tanabasina khwaidagi maroiba layengni hairakli Delhi da hawiksu oxygen watpagi awaba adumak mayuknari center na oxygen metric ton chamriga marfutara allot tawki haribasi namak Delhi da thungladrisu hairi oxygen watpadagi covid anaba kun hena sikraba Delhi gi Jaipur Golden Hospital da hawiksu oxygen support covid anaba chamaga humpumari leiribane adubo oxygen leiribasidi loirakadore yamnamak khudong thiningai ni hairakli Maragasida Gurugram gi Kathuria Hospital da oxygen watpadagi mioi marisu laikhidre haina hospital asina claim tawrakli Sri Ram Singh Hospital da ICU da covid anaba taratruk lei adubu pung amamuk chatkadaba oxygen khatamak ngairesu hairi Pibamasida oxygen supply tawbiraknaba haizarakli oxygen ton humbudra puba train hayengni Delhi da thunglagadoriba ase nakalamaromda Delhi gi hospital singda mathau tariba oxygen gi chang mayek sengna piba ngamdabadagi supply da su khudong chadaba kaya mayok nei su hairi Nakalamaromda Delhi da covid case hengalakpa thingba ngamdabadagi Delhi lengakna lockdown May 3 gi ayuk pung 5 fawba sangdokhankhre panba yai haukiba numit 6 nigi mamangdagi hauna union territory asda lockdown thamlaklibani ngasidi UP su covid hotspot orakli ngarang anoba case lising kuntra mangaga chatruk taramari phangki adubo CM Yogi Adityanath na UP gi hospital singda oxygen gi awat pa laite hairakli India da herd immunity ohenabagi damak apunba misingi chada humpudragina humbudra vaccine kapatai adubo haujiksu vaccine yen thokpa vaccine kaya yamna leiba amadi vaccine gi mamal lepagi matangda chetnaba kaya leiribasina vaccine kapagi khudong chadaba kaya mayuknari hairi PM Cares Fund na Dedicated Pressure Swing Absorption PSA Medical Oxygen Generation Plant chongaga yankhai mathoi lebagasi public health facility singi manungda sananabagi senpham approve tawkhre hariba plant sing asi yarba makhai thuna yangna thabak hawanaba Prime Minister na su haiki hariba plant sing asi state amsung union territory singi district headquarters singda leiba government hospital singda linkhat kadabane aroi bidanga sigi tentak pamaroiba pau khara Guwahati ki GMCH sa COVID anaba lisingamaga chamaga kulhumdoi leiri phamung chamaga yankhai hangli COVID ki phamung chamaga humpu amaga su semgatnabagi thorang tauri haina minister na phongdokre ngasi Assamda COVID ki anoba positive case lisingamaga chanipan nipumari phangkibaga loinana COVID anaba taramari leikhidre Manipur ngasi COVID ki anoba positive case chamaga nipu phangkibaga loinana COVID anaba anisu leikhidre Ghaziabad ta lana oxygen lalonba kaya phakre Jammu Kashmir da hayeng ningthokaba numit fawba complete lockdown thamkhre Uttarakhand da government office sing April tang 19 fawba thingzinkhre Maharashtra amsung Rajasthan da lemna vaccine kapkani Jharkhand Madhya Pradesh Andhra Pradesh Goa amsung Assam da su vaccine lemna kaplagani Andhra Pradesh da night curfew hawkhre Haryana gi hospital sing da su oxygen phangnadabagi awaba mayoknaba hawrakle Rewari da laiba private hospital amada oxygen watpadagi mioi mari leikhidre Bangalore su oxygen watpagi awaba mayoknaba horakle CM Yedurappa na mateng pibiraknaba center da haizarakle asida sunatana Punjab na su oxygen supply tawbiraknaba kendra da SOS tharakre BMC na Mumbai hospital tarani thoida oxygen plant taratruk semgadori DRDO na phamung chamapan hena thaba covid hospital ama Ahmedabad ta saragane Covaxin dose amagi mamal state lengak singdana lupa chatrukta aduga private hospital singdana lupa lising amaga chanida yongadabani haina Bharat Biotech na lauthokre aduga export ki oinadi mamal $15 dagina kun oigani hairi
ट्रिपल म्यूटेंट वेरिएंट वेस्ट बेंगल दसु फंगबगी पाउ लाखले इराक की कोविड हॉस्पिटल दसु मई चाकपदगी अनाबा मरफुनिथोई लैखिद्रे बांग्लादेश ता इंडिया दगी लाकपा ट्रेवलर सिंह चेयोल अनिगी ओइना चंगबा थिंख्रे अमदी यूएस साउदी अराबिया यूके जर्मनी अमदी यूरोपियन यूनियन न चिंगबना ऑक्सीजन अमदी ऑक्सीजन इक्विपमेंट कया इंडिया दा पिरकलगने ngasi gena di Arambai news Guwahati da Manipuri Pao sandok chaba matang sa loisin jabaga loinana tabiri basingbo amkaso hanna